Hi mayam aina ngasi lizadoriba wari se Hiyangthang Lairembi gi akhoi laisangda aise handak yamna recently chatlui ko adu chapa matamsta aina yamna nungshizai hanadagi su Hiyangthang Lairembi imagi laisang jadum chachai aduga ai yamna kuirabagi matungda covid ki matungda chatpa haitare handakisna adudagi sum aina interest hanadagi sudum history culture Manipuri gi se adum paningba yawba dagi khangning ba yawbani na ko adum paaba online dasu dagi ahan laman dasu hangba khopa myam se tawbudana aina akhoi maitei gi sanamehizm matamdudagi hawrakpase kamaina akhoi Lairembi adagi ko ningthau gi haktak ki leiramba kholambagi myam se wari ta paze yamna interesting oiba mapokchaba aduna ngasagi khoi Hiyangthang Lairembi gi laisangi matang dasu wari se yam phajaba wari am leiremi khoi Hiyangthang Lairembi imagi ko matang dasu aduna masi mateng amtang share tawjarake aduna mayamzu adum khangbiba yaramni aina yamna khangdana khotana adumaina aina haizaba nate adubu aina khara paruba kholuba adagi sum mayam da share tawningdana haizarakpani mayam su papa su dum yai adu papa se talakpa yawidana mi amna wari lithokpa se am nungaidana adugi khandana isu sum lizarak pa hagadra mayam da sum share tawningakdana ko record toina anga mayam gi su ehongna ba tha haiwai habedi moina tazaning matam da su taba yana bana ada akhoi gi Hiyangthang Lairembi gi laisangse akhoi gi Hiyangthang kaino akhoi gi Hiyangthang gi haibok jing haiba sta leibani ko ma se ka temple se aduga akhoi gi thaina gi yamna thaina gi oiba laisang ni ma se yamna maru oiba Manipur gi akhoi gi history da culture da aduga masi akhoi gi lai harauba matam yamna satnari matam se lai harauba matam adagi Durga Puja gi matam adagi Panthoibi ima latpa matam adagi Purnima gi every month ki ko Purnima da su dum hangdu en su tai adagi dum akhoi gi habedi mayamna satnabasibu haiba dubu mayamna yamna thazana khoiramba se akhoi gi Durga Puja gi matam da ko bor gi numit sida akhoi pungpham sida bor phangni khoni haibagi pungpham leidana adugi matam sida chatadi khoina nizata di imadagi phangi kholi gaina haini ba adagi adudas natana khogi nupi gi oiba laina adagi akhogi angang phangba ngamdaba si mayam se khogi imasda nizata di phangi gaina ko habedi mayam gi thazana ba haigadra adagi phangba su ure adumaina tawbudagi kaya kaya ko habedi yamna aruba khogi Lairembi ni ko khogi Manipur gi thazaba yaba khoina su yamna su thazagadabani sida su dum ko habedi thazaning tadi aduga adumaina tawduna masigi kaino se akhoi laisangje yamna maruoiba akhoi Manipur gi history da and culture ya maruoiba laisang ne nang aina thazai aduna wari se kamaina tawgi habeda akhoi Hiyangthang Lairembi se kamaina lathibano Manipur gi akhoi history da ko culture da haibasini liraktoise ada smaina akhoi Hiyangthang Lairembi se koina thaina ERAI LEIMA kowe ko masa habedi ERAI LEIMA na mase magi maming se leijei ada ERAI LEIMA se kanagi machanupi no haibeda akhoi haibok ki ningthau gi machanupi yamna phazabi mase yamna phazaba yamna ningthijaba leisabi ma adamaina oirami ko du oiram matamsda mase akhoi moigi haibok jingi nakanda turel chen baduda akhoi mase akhoi inga chinga leibasda yamna phazabado mase ubada adumaina ing chimba numit amada akhoi kahani ningthau ama ko ningthau sina kanano haibada akhoi khuman kaino se akhoi kolup haigadra akhoi khuman dynasty na hai moina diko matamduda khuman gi akhoi kaino sina kolup ki ko ningthau sina magi maming se akhoi ningthau kwakpa zu hainei kokpan zu hainei mahak sina ukhiba mase adu ubasda mase adu he ubadagi akhoi
ꯏꯔꯥꯏ ꯂꯩꯃꯁꯦ ꯑꯗꯨꯃꯥꯏꯅ ꯎꯈꯤꯕꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯉꯥꯎꯖꯈ꯭ꯔꯦꯕ ꯉꯥꯎꯖꯕꯁꯤꯗ ꯃꯥꯁꯦ ꯐꯖꯃꯟꯈꯤꯗꯅ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯅ ꯍꯥꯏ ꯃꯥꯁꯦ ꯑꯗꯨꯒ ꯐꯖꯃꯟꯕꯁꯤꯗ ꯃꯥꯅ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯧꯗ ꯌꯥꯗꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯍꯥꯏꯕ ꯂꯥꯛꯆꯕꯅꯦꯕ ꯑꯗ ꯏꯔꯥꯏ ꯂꯩꯃꯁꯤꯗ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯌꯥꯝ ꯐꯖꯩ ꯅꯪꯁꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯕꯁꯤꯗ ꯏꯔꯥꯏ ꯂꯩꯃꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯤꯖꯕꯤ ꯌꯥꯝꯅ ꯃꯃꯥ ꯃꯄꯥ ꯅꯤꯡꯖꯕꯤ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕꯤ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅ ꯑꯩꯗꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯑꯗꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯄꯥꯝꯕꯗꯨꯗ ꯂꯩꯅꯤ ꯃꯣꯏꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦꯅ ꯍꯥꯏꯖꯩꯌꯦꯕ ꯑꯗꯨ ꯍꯥꯏꯕꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣꯛꯄ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯀ꯭ꯋꯥꯛꯄꯁꯨ ꯍꯥꯏ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯁꯥꯒꯩꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯀꯣꯛꯄꯁꯤꯅ ꯃꯥꯁꯤꯅ ꯍꯩꯕꯣꯛ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏꯖꯕ ꯂꯥꯛꯄꯅꯦꯕ ꯉꯁꯥꯏ ꯏꯔꯥꯏ ꯂꯩꯃꯒꯤ ꯃꯄꯥꯁꯤꯗ ꯅꯤꯡꯊꯧ ꯍꯩꯕꯣꯛ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏꯖꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯒꯤꯐꯠꯁꯀ ꯄꯣꯔꯛꯇꯅ ꯑꯗꯒꯤ ꯁꯦꯜ ꯊꯨꯝ ꯀꯣ ꯑꯗꯒꯤ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯅꯤꯡꯊꯤꯖꯅ ꯄꯤꯕ ꯌꯥꯕ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯂꯧꯗꯣꯏꯅꯤꯅ ꯍꯥꯏꯖꯗꯣꯏꯅꯤꯅ ꯃꯥꯁꯦ ꯍꯥꯏꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯩꯕꯣꯛꯀꯤ ꯅꯤꯡꯊꯧꯅꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣꯛꯄꯁꯦ ꯏꯄꯥꯝ ꯄꯥꯝꯗꯕ ꯃꯥꯒꯤ ꯃꯔꯝꯆꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯈꯪꯖꯕ ꯈꯔ ꯂꯩꯔꯝ ꯇꯥꯔꯦꯗꯅ ꯑꯗꯨ ꯄꯥꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛꯀꯤ ꯅꯤꯡꯊꯧꯁꯤꯗꯤ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯪꯕꯀꯣ ꯑꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯛꯀꯁꯦ ꯍꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯃꯤꯁꯦꯀꯣ ꯍꯩꯕ ꯋꯤꯖꯔꯠꯀꯤ ꯇꯥꯏꯞꯇ ꯑꯗꯨꯅꯦꯅ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯒꯁꯦ ꯃꯥꯡꯍꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯄꯋꯥꯔ ꯂꯩꯕꯁꯤꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯣꯛꯄ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯖꯕ ꯂꯥꯛꯄꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯁꯦ ꯂꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯂꯥꯛꯄꯁꯤꯗ ꯃꯄꯥꯁꯤꯅ ꯌꯥꯗꯦꯕ ꯏꯔꯥꯏ ꯂꯩꯃꯒꯤ ꯃꯄꯥꯁꯤꯅ ꯌꯥꯗꯦ ꯑꯩ ꯄꯥꯝꯗꯦꯅ ꯑꯩ ꯄꯤꯖꯔꯣꯏ ꯑꯩꯒꯤ ꯏꯆꯥꯁꯦꯅ ꯍꯥꯏꯖꯩꯌꯦꯕ ꯑꯗꯩ ꯃꯥꯁꯦ ꯁꯥꯎꯅꯤꯡꯗꯅ ꯃꯥꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀோ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣꯛꯄꯁꯦ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯑꯗꯒꯤ ꯃꯥꯁꯦ ꯁꯨꯝ ꯋꯥꯈꯜꯁꯦ ꯈꯟꯕ ꯃꯇꯝꯁꯤꯗ ꯃꯥꯗꯤ ꯏꯔꯥꯏ ꯂꯩꯃꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯜꯂꯦꯕ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯀꯥꯎꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯣꯡꯃ ꯑꯃꯗꯤ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥ ꯄꯥꯏꯕꯤꯒꯤ ꯃꯍꯤꯁꯦ ꯊꯛꯑꯦ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯒꯤ ꯇꯥꯏꯞꯅꯤꯀꯣ ꯃꯇꯝꯗꯨꯗꯗꯤ ꯌꯨ ꯍꯥꯏꯕꯁꯦ ꯇꯦꯔꯥ ꯄꯥꯏꯕꯤꯒꯤ ꯃꯍꯤꯗꯣ ꯊꯛꯑꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯎꯋꯦ ꯍꯥꯏꯌꯦꯕꯀோ ꯉꯥꯎꯔꯒ ꯃꯥꯁꯦ ꯏꯔꯥꯏ ꯂꯩꯃꯁꯦ ꯎꯅꯕ ꯂꯥꯛꯄ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯇꯣꯡꯉꯒꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯃ ꯂꯩ ꯍꯥꯏꯌꯦꯕ ꯇꯨꯔꯦꯜꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩ ꯃꯃꯤꯡ ꯀꯧꯕꯅꯣ ꯈꯪꯗꯦ ꯃꯣꯏꯅꯗꯤ ꯂꯤꯋꯥ ꯇꯨꯔꯦꯜꯅ ꯍꯥꯏꯌꯦꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯤ ꯂꯤꯋꯥ ꯇꯨꯔꯦꯜꯁꯤꯗ ꯃꯥꯅ ꯀꯩ ꯍꯥꯏꯅꯤ ꯂꯥꯛꯑꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯇꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅ ꯉꯁꯥꯏꯒꯤ ꯍꯣꯟꯒꯗꯕ ꯀꯩꯅꯣꯁꯤꯅ ꯍꯣꯜꯂꯒ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯂꯥꯛꯄꯁꯤꯗ ꯎꯕꯁꯤꯗ ꯏꯔꯥꯏ ꯂꯩꯃꯗꯤ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯈ꯭ꯔꯥ ꯆꯤꯡ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯂꯣꯠꯈ꯭ꯔꯦꯕ ꯃꯥꯗꯤ ꯆꯦꯟꯖꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯆꯦꯟꯕ ꯎꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯀꯣꯛꯄꯁꯤꯗ ꯃꯥꯁꯦ ꯇꯥꯟꯅꯔꯦꯕ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯥꯟꯅꯕ ꯎꯕꯁꯤꯗ ꯃꯄꯥꯁꯤꯅ ꯏꯔꯥꯏ ꯂꯩꯃꯒꯤ ꯃꯄꯥꯁꯤꯅ ꯎꯔꯦꯕ ꯍꯩꯕꯣꯛꯀꯤ ꯅꯤꯡꯊꯧꯁꯤꯅ ꯑꯗꯨ ꯎꯕꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯤꯡꯊꯧꯁꯦ ꯈꯨꯃꯟ ꯁꯥꯒꯩꯒꯤ ꯅꯤꯡꯊꯧꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯑꯩꯅ ꯄꯤꯔꯔꯣꯏ ꯍꯥꯏꯔꯒ ꯏꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯦꯅ ꯃꯥꯅ ꯁꯥꯎꯗꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯑꯣꯜꯍꯜꯂꯦꯕ ꯈꯪꯉꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯤ ꯇꯣꯡꯉꯛꯏꯕ ꯍꯤꯗꯨꯅꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯤ ꯍꯣꯜꯂꯛꯏꯕ ꯆꯩꯗꯨꯁꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯑꯣꯏꯅ ꯑꯣꯜꯍꯟꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯜꯂꯛꯄꯗꯣ ꯎꯕꯗꯒꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯀꯣꯛꯄꯁꯤꯅ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯗꯕꯒꯤ ꯁꯥꯎꯅꯤꯡꯕꯒ ꯑꯗꯩ ꯃꯄꯥꯗꯨꯅ ꯇꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯩꯕꯣꯛ ꯅꯤꯡꯊꯧꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯁꯥꯎꯅꯤꯡꯕꯒ ꯃꯥꯅ ꯃꯣꯏꯅꯤꯁꯦ khanarakpa ubaneba khangbra adu khanarakpa ubadagi kenodi iraile madi pakattana mase tension gareba hajiki ching manungsida chelaga mase ko pheka phe mapasiga ngasai ningthauduga kokpasiga kai tawri ra haiphe yengpa matamsida ngasai mapasna haiboki ningthaupsina akhoi ningthau kokpase sisu nung olangi bne magi magic tuna adu urakpade mase ki khala aba iraile mase ki badagi mase mapaga da main taw mapas de su mase ki reba kai gino adu ki mate sumaina power leiraga magic tawraga da maina taw badagi mana nung da pong da olan badula made ki dana mase khoigi chingje phawraga lakpadagi ngasai mi amagi mayumda ko icham chamba mi amagi mayumda khoigi kahani lam arapa moiduragi lapagi
ꯑꯔꯥꯞꯄ ꯈꯔꯗ ꯃꯥꯁꯦ ꯆꯦꯜꯂꯛꯄꯗꯒꯤ ꯌꯨꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐꯧ ꯊꯝꯐꯝ ꯀꯣꯠ ꯍꯥꯏꯅꯩꯗꯅ ꯃꯇꯝꯗꯨꯗꯗꯤ ꯀꯣꯠꯁꯤꯗ ꯃꯥꯁꯦ ꯂꯣꯠꯂꯒ ꯂꯩꯕꯅꯦꯕ ꯑꯗꯒꯤ ꯃꯥꯁꯦ ꯊꯤꯕ ꯌꯥꯕꯈꯣꯏ ꯊꯤꯔꯦ ꯐꯪꯗ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒꯤ ꯐꯪꯗꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯣꯠ ꯂꯣꯠꯂꯤꯕ ꯁꯤꯒꯤ ꯃꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯥꯡꯊꯦꯝꯒꯤꯀꯣ ꯁꯥꯒꯩꯒꯤ ꯂꯨꯋꯥꯡꯕ ꯀꯧꯕ ꯅꯨꯄꯥꯁꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯩꯖꯕ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯑꯣꯏꯔꯝꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅꯗꯤ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯔꯒ ꯆꯠꯄ ꯈꯣꯠꯄ ꯃꯤ ꯑꯃ ꯑꯣꯏꯖꯕ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯅꯦꯕ ꯑꯗꯨ ꯑꯣꯏꯕꯁꯤꯗ ꯃꯣꯏꯅꯤꯁꯦ ꯁꯨꯝ ꯑꯌꯨꯛꯇ ꯂꯧ ꯎꯕ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯂꯧ ꯎꯕ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯍꯦꯛ ꯍꯜꯂꯛꯄꯗ ꯃꯣꯏꯅꯤꯅ ꯍꯦꯛ ꯍꯜꯂꯛꯄꯁꯤꯗ ꯌꯨꯝꯁꯦ ꯄꯪꯅꯥꯟ ꯂꯩꯔꯝꯕ ꯑꯗꯒꯤ ꯌꯨꯝꯗ ꯆꯥꯏꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯅꯥꯜꯂꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕ ꯀꯧꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯀꯩꯅꯣꯅ ꯏꯔꯥꯏ ꯂꯩꯃꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯧ ꯊꯝꯕ ꯀꯣꯠꯁꯤꯗ ꯂꯣꯠꯆꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯍꯦꯛ ꯆꯠꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯏꯔꯥꯏ ꯂꯩꯃꯁꯤꯗ ꯊꯣꯛꯂꯛꯑꯒ ꯃꯌꯨꯝꯒꯁꯦ ꯍꯦꯛ ꯂꯣꯏꯁꯤꯟꯕꯤꯕꯒꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯍꯦꯛ ꯊꯝꯕꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯒ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯊꯣꯏꯗꯤꯡꯖꯝ ꯆꯅꯨ ꯑꯃꯨꯔꯩ ꯀꯧꯏꯀꯣ ꯃꯣꯏꯅꯤꯁꯤꯗꯤ ꯄꯨꯡꯉꯛ ꯍꯦꯛꯇ ꯑꯗꯨꯒꯤ ꯇꯧꯕꯁꯤꯗ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯅꯗꯤ ꯆꯤꯡꯅꯔꯕ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯀꯅꯥꯅꯣꯝꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯁꯦꯅ ꯑꯗꯨꯅ ꯃꯥꯅ ꯅꯣꯡꯃꯝꯗꯤ ꯑꯩ ꯃꯁꯤ ꯌꯦꯡꯉꯒꯦꯗꯥꯅ ꯃꯥꯅ ꯅꯣꯡꯃ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯍꯥꯟꯅꯒꯤ ꯃꯇꯝꯗꯨꯗꯒꯤ ꯃꯥꯁꯦ ꯀꯥꯏꯊꯣꯛꯑꯒ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯃꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯑꯃꯗꯤ ꯎꯏꯌꯦꯕ ꯅꯨꯄꯤꯁꯦ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉ ꯇꯧꯔꯀꯥꯟꯗ ꯆꯦꯟꯁꯤꯟꯈꯤꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯦꯕ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯠꯇꯨꯗ ꯐꯧ ꯊꯝꯕ ꯃꯐꯝ ꯀꯣꯠꯁꯤꯗ ꯃꯥꯁꯦ ꯆꯦꯟꯁꯤꯟꯈ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯀꯣꯠꯁꯦ ꯊꯤꯕ ꯃꯇꯝꯁꯤꯗ ꯐꯪꯗ꯭ꯔꯦꯕ ꯃꯣꯏꯗꯤ ꯊꯥꯏꯅ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯕꯁꯤꯗꯤ ꯄꯋꯥꯔ ꯌꯥꯝ ꯂꯩꯗꯅ ꯃꯤꯉꯣꯟꯗꯒ ꯎꯍꯟꯗꯕꯤꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥꯁꯦ ꯎꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯎꯗꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯝꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯋꯥꯔꯤꯁꯦ ꯃꯥꯅ ꯁꯨꯝ ꯈꯜꯂꯦꯕ ꯑꯗꯨꯒ ꯅꯣꯡꯃ ꯈꯟꯕꯗꯒꯤ ꯃꯥꯅ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯪꯁꯤꯗ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯒꯤ ꯃꯃꯪꯁꯤꯗ ꯏꯔꯥꯏ ꯂꯩꯃꯁꯦ ꯂꯥꯛꯑꯝꯃꯦꯕ ꯏꯔꯥꯏ ꯂꯩꯃꯅ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯖꯔꯝꯃꯦꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯑꯕꯅꯤꯀோ ꯑꯩꯁꯦ ꯏꯔꯥꯏ ꯂꯩꯃꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯣꯏꯒꯤ ꯁꯔꯥꯡꯊꯦꯝꯒꯤ ꯁꯥꯒꯩꯁꯤꯗ ꯑꯩ ꯌꯥꯎꯖꯔꯒꯦ ꯑꯗꯨꯒ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯨꯝꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯨꯋꯥꯡꯕꯁꯤꯗ ꯍꯥꯏꯖꯔꯝꯃꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅ ꯅꯣꯡꯉꯥꯜꯂꯒ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯃꯣꯏꯒꯤ ꯅꯤꯡꯊꯧꯖꯥ ꯁꯥꯒꯩꯒꯤꯀꯣ ꯁꯥꯒꯩꯒꯤ ꯅꯤꯡꯊꯧ ꯂꯩꯅꯩꯗꯅ ꯃꯇꯝꯗꯨ ꯈꯨꯟꯒꯤꯀꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯅꯤꯡꯊꯧꯖꯥ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯦ ꯁꯤꯒꯤ ꯅꯤꯡꯊꯧ ꯁꯦꯟꯕꯤ ꯀꯤꯌꯥꯝꯕ ꯍꯥꯏꯕ ꯅꯤꯡꯊꯧꯁꯤꯗ ꯃꯥꯅ ꯂꯤꯖꯔꯝꯃꯦꯕ ꯑꯗꯨ ꯂꯤꯕ ꯃꯇꯝꯁꯤꯗ ꯑꯗꯨꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯦꯟꯕꯤ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧꯁꯤꯅ ꯑꯗꯨꯏꯗꯤ ꯑꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯊꯥꯔꯛꯑꯒ ꯃꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯦꯡꯊꯣꯛꯁꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯊꯤꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯃꯣꯏꯁꯦ ꯐꯪꯗ꯭ꯔꯦꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯅꯁꯨ ꯊꯤꯕꯁꯤꯗ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯅ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯐꯥꯎꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯐꯥꯎꯔꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯁꯣꯔꯅꯤꯀꯣ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯩꯃꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯂꯥꯠꯀꯗꯕꯅꯤ ꯃꯥꯁꯦ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯁꯤꯗ ꯃꯥꯁꯦ ꯆꯤꯡꯁꯤꯗ ꯂꯥꯠꯀꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯥꯠꯂꯣꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯍꯥꯏꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯕꯤ ꯀꯤꯌꯥꯝꯕꯒꯤ ꯅꯤꯡꯊꯧꯖꯥ ꯁꯥꯒꯩꯒꯤ ꯃꯇꯝꯁꯤꯗꯒꯤ ꯃꯥꯁꯦ ꯂꯥꯠꯄ ꯍꯧꯈꯤꯕꯅꯦꯕ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯏꯔꯥꯏ ꯂꯩꯃꯁꯦ ꯀꯩꯅꯣꯅ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯅ ꯎꯈꯤꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯅꯤꯡꯊꯧ ꯀꯥꯕꯗꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯂꯥꯠꯄꯒꯤ ꯈꯣꯠꯄꯒꯤ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯊꯪ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯦꯟꯕꯤ ꯀꯤꯌꯥꯝꯕꯒꯤ ꯃꯇꯝꯗꯒꯤ ꯁꯔꯥꯡꯊꯦꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯠꯆꯕ ꯆꯥꯛꯂꯨꯛ ꯑꯆꯧꯕ ꯀꯠꯆꯕ ꯈꯣꯠꯆꯕꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯔꯥꯏ ꯂꯩꯃꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯒꯤ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤꯅꯤꯅ ꯃꯥꯁꯦ ꯍꯥꯏꯈꯤꯕꯀꯣ ꯍꯥꯏꯗꯤ ꯂꯥꯠꯅꯕ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯅꯥꯃꯍꯤꯖꯝꯒꯤ ꯃꯇꯝ ꯀꯣ ꯍꯥꯏꯕꯗꯤ ꯀꯜꯆꯔ ꯑꯦꯟ ꯗ ꯍꯤꯁꯇ꯭ꯔꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟట్ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯔꯤꯕ ꯅꯋꯥꯖꯀꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯕꯗꯤ
ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯄꯤꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯄꯥꯈꯪꯕꯁꯤꯅ ꯑꯅꯟꯇ ꯑꯗꯒꯤ ꯁꯣꯔꯥꯔꯦꯟꯁꯤꯅ ꯏꯟꯗ꯭ꯔ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯂꯩꯃꯁꯤꯁꯨ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤꯁꯤꯁꯨ ꯀꯥꯃꯈ꯭ꯌꯥꯒꯤ ꯀꯩꯅꯣꯅꯤ ꯐꯣꯝꯅꯦꯅ ꯗꯨꯔꯒꯥꯒꯤ ꯐꯣꯝꯅꯤ ꯀꯥꯃꯈ꯭ꯌꯥꯅꯦꯅ ꯄꯤꯈꯤꯕ ꯑꯗꯨꯅ ꯃꯥꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠ ꯕꯣꯔ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯅ ꯐꯩ ꯀꯥꯏꯅ ꯍꯥꯏꯅꯕꯒꯤ ꯁꯤ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯦ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯋꯥꯔꯤꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯇꯥꯍꯟꯅꯤꯡꯕꯒꯤ ꯂꯤꯖꯔꯛꯄꯅꯦ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯀꯜꯆꯔ ꯑꯥꯔꯠꯁ ꯑꯣꯏꯅꯕꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯆꯠꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯖꯩꯀꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯁꯨꯄꯔꯁꯇꯤꯁꯤꯌꯁ ꯑꯣꯏꯕꯕꯨꯗꯤ ꯅꯠꯇꯕ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯛꯆꯥꯡꯁꯨ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯈꯤꯕ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯆꯠꯆꯔꯨꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯁꯨꯝ ꯊꯤꯒꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯕꯁꯤꯗ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯦ ꯁꯤꯗ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯇꯥꯍꯟꯅꯤꯡꯗꯅ ꯂꯤꯖꯔꯛꯄꯅꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯁꯣꯏꯕ ꯋꯥꯔꯤꯀꯣ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯤꯗ ꯂꯥꯟꯕ ꯑꯗꯒꯤ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯨ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯄꯅꯦ ꯑꯩꯅ ꯁꯨꯝ ꯄꯥꯔꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝꯗꯨꯗꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤꯁꯨ ꯑꯈꯪꯕ ꯀꯌꯥ ꯂꯩꯔꯝꯅꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃो ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯖꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯗꯨꯒ ꯁꯣꯏꯗꯅꯗꯤ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯝꯃꯣ ꯑꯩ ꯑꯇꯣꯞꯄ ꯀꯌꯥꯁꯨ ꯋꯥꯔꯤ ꯂꯤꯔꯛꯀꯦ ꯋꯥꯔꯤ ꯂꯤꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯒ ꯃꯇꯝꯁꯦ ꯁꯪꯗꯕꯗꯒꯤꯀꯣ ꯍꯥꯏꯕꯗꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯑꯍꯤꯡꯁꯤꯗꯅꯦ ꯑꯩꯅ ꯂꯤꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯑꯒ ꯑꯃꯃꯝ ꯀꯣ ꯋꯤꯛ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯀꯩꯀꯩꯅೋ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ ꯑꯩꯁꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯁꯤꯌꯔ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯗꯅ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯀꯜꯆꯔꯁꯦ ꯌꯥꯝꯅ ꯔꯤꯆ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅ thank you so much everyone for listening to me and my stories and please keep supporting me and thank you everyone bye good night